NHPC da state lengang na Manipur gi loktang mapal da lejeramba resource kaya pithoktuna electric puthok haliba si NHPC na loktak pat kannaba amadi pat asiga samnariba turel singna miyamda pirakliba chaithing asigi thodang lawraktrabanina state government na makoi gi ising piriba si pifam thoktre haina PD gi chairman amadi thanga AC gi MLA T Robindro na ngasi loktak pat ka samnariba ungamel maril amadi khodang maril gi khungal lagliba fibam water resource department ki official singa loinana yeksingbagi khongchata phongdokre Moirang Thoya Lekai Ward number 12 ki positive oikraba mioi amagi imung manungda nongwada changdaba yadraba chana thangnaba pochai khara Thoya Development Association na mating pangkhre COVID-19 na maram oiduna lawmi singna har loba chathok chasinda khudong chadaba kaya asi yenglaga Bishnupur district ki kumbi AC gi har phangdraba lawmi singda ACS gi salan konjindagi social worker S Prem Chandrana mahaki maikidagi lemna har sing yethokpagi makha chatharak boina wangu gram panchayat ki oina su khara hena khudong chadraba lawmi chamaga marfu taraga mari da har bag marfu taraga taret lemna yenthokre Sigi Taramathogi Numidang Pung Tare Makai Tarakpada Mayang Imphal Chirai Awang Lekaida Thokiba Khana Chainabagi Thodo Amada Thangna Thinbiram Duna Soktuna Ladiba Lekai Asimaktagi Asem Leisabina Pen the Wafam Kap Phongdokre Mangna Phongdokibada Thodo Adu Mahaki Dukan Mamang the Thokibani Mayang Imphal Ward number 13 Councillor TS Itogi Macha Singa Atoba Mioi Kharaga Khanarakpadagi Khamdolubada Itogi Macha Singna Mangolda Oina Sonsil Laktuna Thangna Thinjilakibani Hari Sahi asigi bosem na lawduna pangthokpa SSLC exam gi compartmental exam thanaba form fill up tawkhiba mahairoi khudingmak exam tawduna promotion pithok kharabanina exam asigi namak bosem na mahairoi singdagi lawkhiba form fill up ki senpam adu handokpiu haina mahairoi singi lup desangi president and edition na taksilakli Imphal West Commando amadi taramanga suba Assam Rifles ki combined team amana ngarang aina thingkraba lalolo pripak pro gi mioi ama bom sabada sizinaba polam kya kona na phagat pangamkhre phagalaba mioi adudi ingudam ingoja Elias Borobi sahi nimfugo humdoi apokpa laikhitraba megho Imphal iski saijang makha lekai dagini mangodagi China na saba hand grenade ama detonator mari connector yaba 9 volt ki battery ani circuit ahom PK cake ani TNT explosive powder gram chatret amadi mobile phone amaga phagat pangamkhre phagalaba mioi amadi polam sing yangapui police station da sinakre hari Churachandpur district ki Loktak police station gi manung chana lairiba Kukimun gi Ingawro khul gi khulakpa Thenlan khongsai ngarang numidang pung tare makhairom taba matamda Kuki National Front Jogam gi mioi oigani chingnaba singna tamthina framle soglaba khulakpa si ngarang ma Churachandpur gi civil society organization ama oiriba Kuki Khanglai Lopi Leimatak block na ambulance ama da pukhattuna tungda hauji tuibong gi Samaritan hospital la laying chathari